ꯈꯪꯉꯕ ꯌꯨꯇꯨꯕꯔ ꯄ꯭ꯔꯣꯃꯤꯂꯥꯉꯣꯟꯗ ꯌꯥꯗꯕ ꯅꯨꯄꯥ ꯀꯅꯥ ꯂꯩꯕ꯭ꯔꯣ ꯍꯥ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯥꯗ꯭ꯔꯤꯁꯤꯗꯅ Hello guys, welcome back to this very new video. Ma'am ngasi se cold prank tawge tawbane. Cold prank se kamai tawgana hai kanda adum randomly number ama select tawrage bako aduga propose ekta tawsindoine adu ma'am video se ai wangang badi am kana haite adu tarsu ma'am ge nungai na ba hai na ba hotna dine adu ma'am video se yengminar se hojek call se tawjarage. चले आप जिस व्यक्ति को कॉल कर रहे हाँ नहीं तो rồi ai mà tới đây cô tôi kêu được bay độ hai là gặp phòng nữa Hello. Hello. Hello anh thằng anh bắt đầu đi bako Oh. anh chỉ là một phone tao bako cam cười à được rồi. anh làm con là cái gì đó anh đi người anh này Thôi. anh đi đâu rồi Thôi. Không rồi. Mamsi call se mal thabak tar male duna antang lai ramuk tawar ge mangonda ado atopa amada muk yengasiko. आपने जिस व्यक्ति को कॉल किया है वो अभी Hello. Wari ngahak sanabe agadoiro. sana thoa lore tu bukri Kana phone pairamino. akai maruk ni da Thông raba pairo. Cái đâu rồi mình labo Hello ê ren cái đâu rồi mình nữa nè. game snabas Ok. Ado ai sẽ nào na kanyo ta hai cái đâu bani. hai adu ki hai na Cái ado bu cái taraba. ai ji always Ado siya biro. oh Ado ai hai đứa chị năng nhà cả đấy rồi. kri apam to di ari kai no adu Ado bu cái taraba. ren khang ni hai ro ni Horen cái đâu rồi nó phải cho nên mà rồi nó mình loli ta. hai ai de always ya ben Hai rồi kìa. yep Ibanin coi nó rồi gì. ai ya de tari nei hero bi ha ani long ge khan bo ba ha Ai tụt nó rồi. adu be pe ya bo aro Ai tụt nó khỏe bà nó status có thầm bị đủ rồi. Cái nào bà ghi. adu be ta kai na be ya bro Cái nào kìa bà nên nó thấy đây chị. as kira ni he Yang ikai nữa hay ra này kìa. yang kai na hai ro Ôi. di nei hero engon dai number piro ingang na Tần lệ mà cái kháng nào bà tần lệ tụt này là ni. Tụt này là ni thì tụt nó rồi bà. Sini ko sumana ni ko nupa na nupi da hai ba da tawi si hanga bra. Khai ba na ti phagi na ti ai nên cái ai wa phajana hai ba hai tam ne mi da. Aduna ju nang la khali oram khai ba ni ga. ya dik medium hai ra me khai ba ga Khai ba na te mo cha nang bo. khai ba ra ma di kamai do ba ha Khai ba na de ha ba.
ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯍꯣꯏ ꯑꯁꯦꯡꯕꯅꯦ ꯂꯛꯅꯕ꯭ꯔꯣ ꯑꯗꯨꯗꯤ ꯂꯛꯅꯕꯁꯨ ꯅꯠꯇꯕ ꯑꯩ ꯀꯃꯥꯏꯅ ꯂꯛꯅꯗꯣꯏꯅꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯂꯛꯅꯔꯒ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥꯅꯦ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯝꯈꯤꯔꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕꯔꯝꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯨꯝꯃꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯝ ꯀꯨꯏꯔꯕ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪ ꯈꯪꯅꯕ ꯂꯩꯕꯩꯔꯣ ꯌꯥꯔꯣꯏꯗꯣꯏꯁꯦ ꯌꯥꯝ ꯂꯨꯕ ꯋꯥꯐꯝꯅꯦꯍꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯔꯤꯌꯁꯅꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯅꯪ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯅꯦ ꯔꯤꯄ꯭ꯂꯥꯏꯗꯣ ꯇꯞꯅ ꯈꯟꯅꯁꯤ ꯑꯩ ꯏꯀꯥꯏꯔ ꯇꯣꯛꯇꯣꯏꯔꯣ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯈꯜꯂꯒ ꯅꯨꯄꯤꯅꯤ ꯑꯩꯁꯦ ꯈꯪꯉꯣ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯑꯗꯨ ꯅꯪꯗꯤ ꯏꯆꯟꯅꯦ ꯑꯦ ꯑꯩꯁꯦ ꯏꯆꯟꯅꯦ ꯍꯣꯏ ꯑꯩꯅ ꯅꯕꯨꯡ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ 26 ꯑꯣ ꯑꯗꯨꯏꯁꯨ ꯌꯥꯝ ꯍꯟꯅꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯗꯨ ꯑꯩꯅ ꯍꯜꯂꯝꯕꯅꯦ ꯑꯩꯉꯣꯟꯗ ꯗꯗꯥꯔꯥ ꯇꯥꯃꯣꯔꯥ ꯍꯦꯛꯇ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯇꯥꯃꯣ ꯍꯦꯛꯇ ꯇꯥꯃꯣ ꯀꯧꯕ ꯐꯖꯩꯔꯣ ꯗꯗꯥ ꯀꯧꯕ ꯐꯖꯩꯔꯣ ꯗꯗꯥ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯗꯣ ꯑꯗꯨꯕꯨꯗꯤ ꯗꯗꯥ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯦ ꯑꯩ ꯅꯪ ꯔꯤꯄ꯭ꯂꯥꯏꯅ ꯉꯥꯏꯔꯤꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯇꯥꯅꯤꯡꯉꯣ ꯇꯥꯅꯤꯡꯗꯤꯌꯦ ꯑꯩꯅ ꯉꯥꯡꯕ ꯇꯥꯗ꯭ꯔꯒ ꯅꯪ ꯀꯅꯥꯅ ꯉꯥꯡꯕ ꯇꯥꯒꯦ ꯍꯥꯏꯅꯣ ꯁꯨꯃꯥꯏꯅꯅꯤꯀꯣ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯈꯥꯏꯔꯤꯁꯦ ꯅꯨꯄꯤ ꯀꯣꯏꯅꯅ ꯍꯌꯦꯡ ꯀꯣꯟꯅꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯏꯁ ꯏꯕꯨꯡꯅꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯁꯨ ꯍꯥꯏꯕꯤꯌꯦ ꯅꯕꯨꯡ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯌꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯗꯤ ꯑꯗꯨꯏꯁꯨ ꯃꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯨꯍꯣꯡꯅꯗꯅ ꯂꯩꯁꯤꯗꯤ ꯑꯗꯨꯗꯤ ꯃꯣꯏ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯑꯋꯥꯕ ꯈꯪꯗꯕꯩꯅꯤꯅ but it is a kind of education but I don't like such kind of education but I really love you ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯃꯤꯟꯅꯁꯦꯅ ꯍꯧꯔꯝꯕ ꯅꯨꯄꯥꯅꯦꯕꯀꯣ ꯑꯩ ꯀꯞꯄꯛꯑꯒꯦ ꯗꯗꯥ ꯑꯩ ꯀꯞꯄꯛꯑꯒꯦꯅ ꯀꯞꯄꯣ ꯇꯥꯒꯦ ꯅꯪ ꯊꯦꯝꯕ ꯉꯝꯃꯗ꯭ꯔꯣ ꯅꯪ ꯊꯦꯝꯕꯕꯨ ꯏꯁ ꯑꯩ ꯊꯦꯝꯕ ꯋꯥꯏꯌꯦ ꯑꯩ ꯊꯋꯣꯏꯒꯤ ꯈꯣꯡ ꯇꯤꯡꯊꯣꯛꯑ ꯀꯞꯈ꯭ꯔꯗꯤ ꯅꯪ ꯊꯦꯝꯕꯁꯨ ꯉꯝꯃꯣꯏ ꯉꯝꯅꯤꯍꯦ ꯑꯗꯨꯗꯤ ꯑꯩ ꯊꯦꯝꯉꯝꯃꯗꯤ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯁꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯦ ꯗꯗꯥ ꯑꯩ ꯅꯪꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯌꯦ ꯗꯗꯥ ꯀꯩꯅꯣ ꯑꯩ ꯅꯪꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯕꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯌꯥꯔꯣꯕ ꯀꯩꯅꯣ ꯍꯥꯏꯕ ꯈꯥꯏꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯈꯥꯏꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯈꯥꯏꯗꯣꯏꯅꯣ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯀꯃꯥꯏꯅ ꯈꯥꯏꯗꯣꯏꯅꯣ ꯗꯗꯥ ꯅꯪꯕꯣ ꯍꯣꯏ ꯅꯨꯡꯁꯤꯕꯤ ꯈꯥꯏꯔꯛꯀꯅꯨ ꯌꯥꯔꯦ ꯇꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯈꯔꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦꯀꯣ ꯗꯗꯥ ꯌꯥꯔꯦꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯅꯨ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯤꯔꯣ ꯁꯥꯎꯒꯦ ꯍꯥꯏꯗꯣ ꯅꯪꯗꯣ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯦꯗꯅ ꯍꯌꯦꯡ ꯃꯦꯊꯥꯏ ꯂꯩꯕꯤꯔꯛꯀꯦ ꯂꯥꯛꯑꯣ ꯁꯤꯗ ꯁꯦꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ
Khá tàu là cái này. เสียงไว้เลยกับร้อยเฮงลาแก Đây thô rồi được. ก้าวดำนั่งเลยเสีย Đây rồi. Đây rồi. โอ้ยดาดา Ai sẽ đã có được cái nó cô. ไอ้รู้จริงๆดาก็ไอ้กันอยู่ดี Cái này là em bác không. ตอนเลยยามมันก็วงมวย Cái gì ngầm đó bà. งมวยก็ดาดาคงนี่ Nuôi gì mới gì. ใครกินด้วยหนู Năng đã có cái bắt tiền. ปักนี่ก็ไม่ก็ให้น้องปักนะบัดดา Em bò. Em bò một งมมาโรยเย่ Hả? ไม่นึกสิบดาบุกับมันนะดาก็ตัวนั้นยามบักตัวนู้ Siapa behek dah kodak dah hai bagai abro. ว่าไอ้สกุยเราเนี่ยขลักอีสิหายนะอะตัวงั้นสิดีหายหัวเราเกนั่นเนี่ยไอ้กายกินตัวบางทัดตัวกันนี่เว้ยไอ้การที่ได้หายหัวเกแล้วจะเท่าไรนี่ก็จะงานบ้าไอ้นางก็ต้องต้องก็จะปลอก Itu ni tahu tak betul ni. Anak kodak dah hai jadi kayak apa? Kang kau deh. นั่นแต่ว่าไอ้จิตท้องไอ้กายขลักกันแต่ตัวที่ตัวหายที่หายเกนทั้งที่ตัวไรนี่ Anak sih ko, yang sih. นึกสิว่าจะมาตั้งมาดำเลยดำ love it first กายให้นี่ดู Nang bisa nang apa? Oh, pelihara mau ikut juga. Isu official ini dia tu tak nak kena saya tu kibat. Aku yang sikit tu kibat tapi dia itu kang apa? ห่วยบ้าตัวไอ้ง่ายอะแกนั่งนุชิดูตัวหายหรอบ้า Telah ada. ใกล้จะร้ายโน Nusi bagai nak. Noi ambai ngon dah kaya kan orang. ยามันน่าดีแต่ดาเนี่ย Eh, ไกลโน no gaya nak. Nang kira dah hai du ro. เอาเคยฮีโร่อะไรตรายไว้นะตกน่ารักจังนั่งพักฮีโร่ไอ้สเตตัสก็ทำอยู่นะอูดร Wait a minute. Who are you? Nang kita singgih ko. เขาจะกูดีอูระด้วยเนี่ยไอ้นางก็ต้องทำอยู่นั่งยิงบีดาว่าจะวัดที่นาทีอาชีพวันไหนหายสิ Nang kita saya kelihatan berapa? Nak cinti ya. ไอ้เขาจะคิดดีงาร่างบลูกทักไปกี่เลยแบบนี้นางก็ต้องทำอยู่ดีนั่งยิงบีดาว่ามีสเตตัสเดี๋ยว Dah tahu gaya. Nang dah tahu sini nak. ไอ้กระดาษกูก็จะยังไม่ได้ไหม Oi, mungkin kami sih yang mana? ทำดีเอ้ Sasa apa? จ้าก็จ้าดีไอ้เนี่ยถ่ายอย่างนี้เรดี้ต่อเลยนั่งมันแต่จ้าต้องวอรี่ชนะเกน Cak ho tu ke sana sih. ไอ้สตอร์เลยนั่งรีพลายให้ดูจ้าก็ถูกดีละ Jadi kemarin tu ni, aku nak tentung king nasi laku yang wah. ก็ยุ่งจะรู้ว่าตัวอะไรเรื่องอะไร Oh, อะดูเคอร์ฟิชอะไรแบบมาเลยอะดูไม่หายสิ Ya lupa. Mahabali lagi hauraga thangmai ban phau phong na chali me gadi curfew lai bagi di khang na อะดูนะไอ้นั่นหนูเสียหายกันจะหาเราอย่า terus aku di sak su na dri bedo ถ้าอุณหภูมิสูงเลยเดี๋ยวนี้โฟโต้เด้อ foto ne du asing ba kadi thamoi khang na da na khudak da nu si ai baga ya หนูชีบายจริงๆคนเจอแต่ช่วยดูเงาหน้าริงข้างอ่ะช่างตอนนั้นติดข้างอ่ะ Pagdil sa pazade ado kai da ngau kham ka nang na ha พาใจจริงๆฉันน่ะ pazani พาใจ mai tai lon ikoi ba ingon da nang na ngau ri ba us price to be talking ne ikoi di mai tai lon songang bai jadi อะดูนั่งในยิงไปแต่ไปเนี่ยว่าไอ้ยามพาใจเนี่ยว่าขนาดเด้อ kenapa nang bo ai bo ไอ้ดูตูขนาดด้านพาใจเนี่ยว่า oi ne nang mo di pazai ai ni ya di
ꯅꯪꯁꯨ ꯐꯖꯩ ꯍꯥꯏꯕ ꯗꯗꯥ ꯅꯪꯕꯣ thank you ꯏꯆꯟ 이젠 ꯇꯥꯕ ꯎꯝ ꯁꯤꯕꯤ ꯀꯧ ꯍꯥꯏꯔꯒ ꯗꯗꯥꯎ ꯆꯠꯂꯣꯍꯦ ꯑꯩꯁꯦ ꯌꯥꯝ ꯍꯦꯟꯖꯟꯕ ꯗꯗꯥꯅ ꯂꯥꯏꯔꯤ ꯅꯌꯥꯝꯕꯒꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯁꯤ ꯌꯥꯔꯦ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯂꯥꯛꯑꯒꯦꯀꯣ ꯍꯥ ꯂꯥꯛꯑꯒꯦ ꯂꯥꯛꯏꯒ ꯌꯥꯝ ꯈꯪꯕꯒꯤ ꯇꯥꯏꯞꯇ ꯈꯪꯉꯤꯀꯣ ꯃꯤꯗꯤ ꯅꯪ ꯈꯪꯕꯒꯤ ꯇꯥꯏꯞꯇ ꯅꯪ ꯃꯦꯞ ꯊꯥꯔꯒ ꯍꯦꯛꯇ ꯂꯥꯛꯑꯗꯕꯅꯦ ꯑꯩꯁꯨ ꯊꯣꯡꯗꯣꯔꯦ ꯑꯗꯨ ꯄꯨꯂꯞ ꯍꯦꯛꯇ ꯊꯣꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯆꯥꯔꯁꯦ ꯑꯩꯅ ꯂꯣꯀꯦꯁꯟ ꯑꯣꯟ ꯇꯧꯗ꯭ꯔꯒ ꯅꯪ ꯀꯃꯥꯏꯅ ꯃꯤ ꯌꯦꯡꯉ ꯂꯥꯛꯀꯗꯧꯕ ꯅꯪ ꯅꯝꯕꯔ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯦꯛ ꯇꯧꯕ ꯍꯩꯅꯤꯡꯉꯦ ꯑꯁ ꯍꯩꯔꯣꯏ ꯌꯥꯗꯕꯅꯦ ꯑꯩꯅ ꯑꯩ ꯌꯥꯝ ꯂꯣꯀꯦꯁꯟ ꯍꯩꯕꯅꯦ ꯍꯩꯅꯦꯕ ꯅꯪ ꯃꯄꯥꯟ ꯆꯠꯄꯗꯣ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔ ꯂꯥꯛꯑꯒꯦ ꯅꯪꯕꯣ ꯅꯪ ꯀꯔꯤ ꯌꯨꯄꯤꯗ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯉꯣꯡꯅꯔꯤꯅꯦ ꯍꯥꯏꯕ ꯗꯗꯥ ꯅꯪꯕꯨ ꯅꯪ ꯁꯣꯅꯣ ꯆꯨꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯗ ꯆꯨꯗꯦ ꯍꯥꯏꯕꯗ ꯗꯗꯥꯗꯣ ꯀꯧꯔꯛꯀꯅꯨꯃꯤ ꯑꯩꯁ ꯍꯩꯅꯗꯦ ꯅꯍꯥꯟꯗꯩ ꯅꯪ ꯑꯣꯛꯅꯔꯤꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇ ꯁꯛꯄꯣꯡꯉꯤꯅꯦ ꯍꯣꯔꯦꯟ ꯅꯣꯏ ꯍꯤꯔꯣꯗ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪ ꯁꯣꯏꯔꯣꯏꯁꯦ ꯑꯩꯈꯣꯏ ꯍꯤꯔꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯤꯔꯣ ꯂꯩꯔꯒ ꯅꯪ ꯀꯃꯥꯏꯅ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯣ ꯍꯣꯏ ꯃꯔꯨꯞꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯗꯅ ꯅꯠꯇꯦ ꯗꯗꯥ ꯅꯪꯕꯨ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯕꯅꯦ ꯍꯥꯏꯕ ꯇꯨꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣꯀꯣ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯔꯤꯄ꯭ꯂꯥꯏ ꯄꯥꯝꯃꯦ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯥ ꯌꯥꯕꯩ ꯋꯥꯅꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯡꯒꯤ ꯃꯪꯗ ꯅꯪ ꯎꯔꯗꯤ ꯎꯔꯦ ꯎꯗ꯭ꯔꯗꯤ ꯎꯗ꯭ꯔꯦ ꯑꯣ ꯃꯪꯗ ꯇꯥꯛꯂꯛꯑꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯈꯜꯂꯛꯏꯁꯦ ꯅꯪ ꯅꯍꯥꯟꯃꯨꯛ ꯏꯁꯩ ꯁꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯑꯗꯩ ꯑꯣꯛꯅꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯑꯣꯛꯅꯈꯤꯅꯨ ꯏꯁꯩ ꯍꯥꯟꯅ ꯁꯛꯈꯤꯁꯦ ꯑꯗꯨꯒ ꯑꯣꯛꯅꯁꯦ ꯀꯣꯟꯅ ꯑꯗꯨ ꯏꯁꯩꯗꯨꯁꯨ ꯁꯛꯃꯤꯟꯅꯁꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯁꯦ ꯑꯗꯨꯒ ꯁꯛꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯗꯗꯥ ꯅꯪꯕꯨ ꯈꯔ ꯇꯧꯔꯒꯦ ꯅꯪꯁꯤ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦꯀꯣ ꯌꯥꯅꯤ ꯍꯥ ꯑꯁ ꯄꯔꯃꯤꯂꯥ ꯅꯪ ꯉꯥꯎꯔꯕꯣ ꯅꯪ ꯑꯩ ꯉꯥꯎꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯈꯤꯅꯨ ꯋꯥꯠꯂꯤ ꯌꯥꯝꯅ ꯃꯇꯝ ꯋꯥꯠꯇ꯭ꯔꯦꯕ ꯅꯪꯒꯤ ꯀꯣꯏꯕ ꯌꯥꯕꯗ ꯀꯣꯏꯈꯤꯌꯣ ꯇꯞꯅ ꯀꯩ ꯀꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯍꯤꯔꯣ ꯊꯦꯝꯕ ꯌꯥꯕꯗ ꯊꯦꯝꯈꯤꯌꯣ ꯑꯇꯩ ꯑꯩꯗꯤ ꯋꯥꯠꯂꯤ ꯑꯩ ꯉꯝꯃꯔꯣꯏ ꯃꯥ ꯊꯦꯝꯕ ꯉꯝꯃꯔꯣꯏ ꯇꯣꯛꯅꯈ꯭ꯔꯕꯅꯦꯕ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯛꯅꯔꯦ ꯍꯥꯏꯕ ꯅꯪ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯩ ꯊꯦꯝꯕꯤꯒꯦ ꯇꯜꯂꯦ ꯊꯦꯝꯃꯨꯔꯅꯨ ꯀꯥꯟꯅꯔꯔꯣꯏ ꯀꯥꯟꯅꯔꯔꯣꯏ ꯀꯥꯏꯅ ꯑꯩ ꯃꯥ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯛ ꯐꯥꯎꯔꯕ ꯌꯨꯇꯨꯕꯔ ꯄꯔꯃꯤꯂꯥꯉꯣꯟꯗ ꯌꯥꯗꯕ ꯅꯨꯄꯥ ꯀꯅꯥ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯥꯗ꯭ꯔꯤꯁꯦ ꯗꯗꯥꯅ ꯑꯩꯗꯤ ꯑꯩꯅꯤꯗꯅ ꯍꯜꯂꯣ ꯇꯨꯝꯃꯕꯣ ꯇꯨꯝꯗꯤꯌꯦ ꯗꯗꯥ ꯑꯩꯁꯦ ꯈꯤꯇꯪ ꯏꯀꯥꯏꯔꯛꯏꯕ ꯀꯔꯤ ꯏꯀꯥꯏꯔꯤꯕ ꯅꯪ ꯌꯥꯕꯤꯔꯛꯇꯕꯒꯤ ꯑꯩ ꯀꯔꯤ ꯌꯥꯗ꯭ꯔꯒꯦ ꯑꯩ ꯉꯁꯥꯏꯗꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯁꯦ ꯅꯪ ꯌꯥꯔꯛꯇꯕꯒꯤ ꯑꯩ ꯉꯁꯥꯏꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯦ ꯅꯪꯅ ꯌꯥꯕꯤꯗꯕꯒꯤ ꯑꯩ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯅꯦ ꯌꯥꯔꯛꯇꯦ ꯑꯩꯗꯤꯅꯦꯕꯀꯣ ꯑꯩ ꯌꯨꯇꯨꯕꯔ ꯑꯐꯥꯎꯕ ꯑꯣꯏꯔꯦꯅ ꯑꯩꯉꯣꯟꯗ ꯉꯥꯎꯔꯒ ꯈꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦꯕ ꯑꯩꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯕꯤꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯄꯥꯝꯃꯦꯕ ꯋꯥꯔꯤꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯔꯁꯦ ꯍꯥꯏꯕ ꯌꯥꯔꯛꯇꯣꯔꯦ ꯈꯔ ꯌꯥꯔꯛꯇ꯭ꯔꯕꯅꯤꯀꯣ
ꯌꯥꯕ ꯍꯧꯔꯛꯑꯅꯤ ꯗꯗꯧ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯔꯣ ꯎꯝ ꯗꯗꯥꯒ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇꯦꯗ ꯑꯦ ꯆꯞ ꯆꯥꯔꯕꯅꯦ ꯏꯕꯥꯅꯤꯁꯦ ꯆꯞ ꯆꯥꯔꯕꯅꯦ ꯀꯥꯏꯅ ꯑꯩ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯍꯥꯏꯔꯛꯏꯅꯦ ꯅꯉꯣꯟꯗ ꯍꯣꯏꯅꯦ ꯆꯦ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯣ ꯍꯟꯗꯛ ꯃꯦꯗ 23 ꯁꯨꯗꯣꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯅꯥꯎꯄꯥꯒ ꯆꯞ ꯆꯥꯔꯦ ꯏꯅꯥꯎꯄꯥꯒ ꯂꯩꯔꯦ ꯏꯃꯧ ꯑꯣꯏꯔꯤꯁꯦ ꯉꯝꯃꯔꯣꯏ ꯑꯩ ꯗꯗꯥ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯗꯨ ꯑꯩ ꯅꯨꯡꯁꯤꯕꯗꯣ ꯏꯅꯥꯎꯄꯥꯗ ꯂꯩꯊꯣꯛꯑꯒ ꯍꯌꯦꯡ ꯀꯣꯟꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩ ꯏꯃꯧ ꯑꯣꯏꯔꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯅꯥꯎꯄꯥꯒ ꯑꯃꯨꯛ ꯀꯤꯔ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯅꯪ ꯀꯣꯟꯅ ꯆꯥꯛꯁꯅꯤ ꯑꯁ ꯑꯩꯗꯤ ꯏꯅꯥꯎꯄꯥ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁ ꯊꯃꯣꯏꯗꯣ ꯈꯨꯇꯨꯝ ꯁꯨꯔ ꯈꯥꯡꯗꯣꯏꯅꯤꯀꯣ ꯅꯪ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯆꯗꯤꯌꯦ ꯅꯣꯏꯗ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯁꯥꯡꯉꯦꯅꯦ ꯅꯣꯏꯗꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯏꯁꯦꯂꯗꯅ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯀꯔꯤꯕ ꯌꯥꯗ꯭ꯔꯦꯅ ꯌꯥꯔꯔꯣꯏ ꯌꯥꯝ ꯃꯥꯜꯂꯦꯀꯣ ꯌꯥꯔꯔꯣꯏ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯑꯇꯩ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯤ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯠꯇꯦ ꯅꯨꯡꯁꯤꯗꯤ ꯅꯨꯡꯁꯤꯔꯤꯕ ꯀꯗꯥꯏꯗꯒꯤ ꯌꯥꯔꯦ ꯈꯪꯉꯦ ꯈꯪꯉꯦꯕꯀꯣ ꯑꯩ ꯈꯪꯉꯦꯀꯣ ꯅꯪꯗꯤ ꯏꯀꯥꯏꯔꯤꯔ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯩꯅ ꯍꯥꯏꯕꯤꯒꯦꯀꯣ ꯌꯥꯔꯦ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯐꯪꯉꯦꯀꯣ ꯑꯦ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯐꯪꯉꯦꯀꯣ ꯑꯩ ꯌꯥꯗꯦ ꯑꯩ ꯌꯥꯗꯦ ꯑꯩ ꯌꯥꯔꯦꯀꯣ ꯑꯩꯗꯤ ꯄꯨꯛꯁꯨ ꯌꯥꯝ ꯆꯥꯎꯕꯅꯦ ꯐꯤꯒꯔ ꯌꯥꯝ ꯊꯤꯕꯅꯦ ꯐꯤꯒꯔꯔꯣ ꯀꯣꯛ ꯁꯦꯝꯃ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕ ꯋꯥꯔꯤꯅꯣ ꯑꯩ ꯁꯦꯝꯗꯣꯏꯅꯤ ꯀꯗꯥꯏꯗꯒꯤ ꯁꯦꯝꯕꯒ ꯂꯥꯏ ꯄꯨꯛ ꯎꯝ ꯇꯕꯨꯛ ꯆꯥꯎꯕꯗꯨꯅꯦ ꯑꯩꯅ ꯅꯨꯡꯁꯤꯖꯩꯁꯦ ꯅꯣꯏ ꯍꯦꯔꯣꯒꯨꯝꯅ ꯖꯤꯝ ꯁꯥꯟꯅꯕ ꯅꯠꯇꯦꯅꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯁꯦꯝꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯁꯦꯝꯅꯤꯡꯉꯁꯨ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯔ ꯁꯦꯝꯅꯦ ꯑꯗꯣ ꯑꯗꯨ ꯑꯩ ꯇꯕꯨꯛ ꯀꯪꯕꯗꯅ ꯑꯩꯅ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯅ ꯃꯇꯝ ꯐꯪꯖꯗꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯏꯍꯥꯛ ꯁꯪꯉꯛꯄꯗ ꯑꯗꯨꯝ ꯁꯥꯟꯅ ꯌꯥꯏ ꯑꯗꯨꯝ ꯖꯤꯝꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯌꯨꯛꯇ ꯁꯥꯟꯅꯔꯗꯤ ꯀꯩꯗꯧꯉꯩ ꯊꯕꯛ ꯇꯧꯒꯗ꯭ꯔꯣ ꯅꯨꯡꯊꯤꯜ ꯁꯥꯟꯅꯔ ꯑꯥꯐꯇꯔꯅꯨꯟ ꯁꯥꯟꯅꯕ ꯌꯥꯎꯔꯗꯤ ꯈꯔ ꯐꯕ ꯑꯗꯣ 24 ꯑꯋꯥꯔ ꯁꯥꯟꯅꯕꯗꯨ ꯅꯠꯇꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯨꯡꯁꯤꯅ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯗꯗꯥ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯍꯦ ꯅꯪ ꯁꯥꯔꯛꯄꯒꯁꯦ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯟ ꯑꯣꯏꯅ ꯑꯩ ꯀꯞꯄꯛꯑꯒꯦ ꯅꯪ ꯀꯞꯀꯅꯨꯍꯦ ꯑꯩ ꯀꯞꯄꯛꯑꯒꯦ ꯅꯨꯄꯤꯅ ꯀꯞꯄꯁꯦ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯠ ꯌꯥꯊꯣꯔꯛꯑꯣ ꯀꯔꯤ ꯌꯥꯗꯧꯕ ꯋꯥꯔꯕꯣ ꯈꯥꯏꯕꯗ ꯈꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯁꯨꯝ ꯏꯀꯥꯏꯔꯛꯏꯅꯦ ꯏꯀꯥꯏꯅꯨ ꯅꯌꯥꯝꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯏꯀꯥꯏꯕ ꯌꯥꯔꯦ ꯅꯪꯒꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯤꯔꯣ ꯍꯥꯏꯕ ꯃꯤꯗ ꯀꯃꯥꯏꯅ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯨ ꯈꯥꯏꯕ ꯅꯠꯇꯕ ꯅꯪ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯆꯦꯅꯦꯜ ꯂꯩꯇꯦꯍꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩꯗꯨꯗꯤ ꯂꯩꯇꯦꯍꯦ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡꯉꯣ ꯄꯥꯈꯠꯂꯤꯔꯥ ꯄꯥꯈꯠꯇꯦ ꯍꯥꯏꯗꯣꯛꯑꯒꯦ ꯅꯪ ꯈꯥꯏꯕ ꯃꯥꯜꯂꯦꯁꯨ ꯍꯥꯏ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯅꯦ ꯁꯥꯎꯅꯨ ꯀꯔꯤ ꯄ꯭ꯔꯦꯡꯀꯣꯜ ꯑꯩ ꯉꯁꯥꯏꯗꯩ ꯈꯪꯉꯕꯅꯦꯕ ꯅꯪ ꯆꯩ ꯆꯥꯅꯤꯀꯣ ꯈꯥꯏꯔꯛꯄ ꯅꯪ ꯍꯌꯦꯡ ꯊꯦꯡꯅꯕꯗ ꯅꯪ ꯂꯩꯗ ꯂꯩꯔꯝꯃꯣ ꯅꯪ ꯑꯧ ꯑꯩ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕ ꯑꯃ ꯑꯣꯏꯅꯀꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯂꯥꯟꯅ ꯂꯧꯒꯅꯨ ꯂꯧꯗꯦ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯉꯕ ꯄꯣꯠꯅꯤ ꯑꯗꯣ ꯏꯆꯟ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯊꯦꯡꯀ꯭ꯌꯨ ꯌꯨ ꯑꯥꯔ ꯋꯦꯜꯀꯝ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯊꯥꯒꯠꯂꯒꯦꯀꯣ ꯏꯀꯥꯏꯀꯣ ꯏꯀꯥꯏꯒꯅꯣ
ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯐꯥꯔꯁ ꯇꯥꯏꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯉꯝꯗꯦꯕ ꯍꯩꯇꯦꯕ ꯈꯣꯠꯄ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯕ ꯍꯩꯔꯦ ꯈꯥꯏꯕ ꯃꯤ ꯐꯖꯅ ꯈꯥꯏꯕ ꯍꯩꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯁꯦ ꯍꯥꯏꯅꯣ ꯅꯪ ꯈꯥꯏꯕꯗ ꯅꯪ ꯊꯦꯡꯅ ꯅꯪ ꯑꯗꯨꯗ ꯐꯖꯅ ꯁꯨꯃꯥꯏꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄꯁꯦ ꯐꯖꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯄꯨꯡ ꯐꯥꯔꯣꯏꯗꯣꯏꯅꯦꯕ ꯗꯗꯥꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯐꯖꯅ ꯂꯩꯔꯣ ꯐꯖꯅ ꯂꯩꯔꯣ ꯗꯗꯥ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯅꯪ ꯆꯦꯅꯦꯜꯁꯨ ꯑꯆꯧꯕ ꯌꯥꯝ 100K ꯊꯨꯅ ꯌꯧꯖꯕ ꯑꯣꯏꯔꯣ ꯊꯦꯡꯛ ꯌꯨ We are welcome, my sister. ꯂꯩꯖꯔꯒꯦ ꯑꯗꯣ ꯊꯝꯃꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯑꯩ ꯃꯤ 2 ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯑꯃꯇꯪ ꯇꯧꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯑꯃ ꯍꯧꯖꯤꯛ ꯇꯧꯕꯗꯣ ꯑꯗꯣ ꯇꯧꯗ꯭ꯔꯗꯤ ꯇꯣꯛꯑꯣꯏ ꯇꯧꯔꯛꯈꯤꯅꯤ ꯃꯥꯒꯤꯁꯨ ꯃꯊꯪꯗ ꯑꯗꯨꯁꯨ ꯄ꯭ꯔꯄꯣꯁ ꯇꯧꯗꯣꯏꯅꯦ ꯄꯥꯔꯠ 1 2 3 ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯕꯥꯏ